Kumbi College Henna Chaokhatpa College ama Oihanbiyu HAINA social activist Shanjoy Ahanthem na mari LEINABA singi PUKNING CHINGSHILLAKLI hiramasiga mari LEINANA Shanjoy Ahanthem na hai Kumbi amadi akoibada leriba laiwai khraba ahal laman kayana lam phauba kathoktona arai ba puthokna duna hotnabadagi kumja lisingma samapan marfuma thoigi September 18 ta college asi lingkhatkibani ngasidi college asi sahi nifumanga mapung pharaklei kumja lisingana Aniga taratarukta colleges ki principal yauna teaching staff taramathoi amadi non teaching staff taruk punna mioi taratret Manipur lengakna laukhatkibani masigi matung kumja lesingani kunithoi meda NASC Bangalore na mai pakna assessment tawrba matung college ama oibagi mathakta Directorate of University and Higher Education na all round development college ama oina sakhangduna kumja lesingani kunithoi da colleges the certificate of appreciation khusina kibani housing colleges the punna mahiroi lising anigi mathakta laiduna khungangi mahiroi singna mahi masing ningthina phanganbada achawa thodang loriba college amasuni colleges ki principal asi tha asigi aroiba sarukta thabakta gi potharagani haiba tare maramasna Nauna appoint tawrakadaba principal asi colleges da matam kuina waraklapa oja singi maraktagi seniority da yumpham oiraga transparent oina hapiu amramda December thada nauna sem kiba colleges ki governing body asi Manipur Education Code 1982 gi guidelines ki matung ina section 4 clause 10 sub clause 5 na piriba regulations sing ngakna chatuna mapangal kanba kanglon chumba governing body ama Oihanbiyu Khungangi mahiroi kayada awang bathaki mahi masing phangaliba college asi mari LEINABA sing maru oina education minister na mityang sangbiduna kanbiyu haina makna makhatake 1991 dagi hujik phawbada akoigi karigo makhal amatagi amakpa yaudana chathara'iba akoigi rural education sector asibu higher education da chakhanana bo honara'iba se akoi mayek sengna thaminasi aduga sigumbo institution educational institution asida kana gumbana mahaki masagi oiba akoigi vested interest da political pusinana basu honagumsi राजनीति की ममी ताहंदबिदा एकोई ना थंगाई सेंगना मकोई गवर्निंग बॉडी की खनबा दो मकोई एजुकेशन कोड गवर्नमेंट ऑफ मणिपुर न पीरिबा मदुगी गाइडलाइन की मतुंगिना मयक सेमना तोमिनसी एकोई लमदम मसिगी कुंबी कॉलेज कंसी कुंबी कॉलेज द तमीबा महिरोय कया पुनिंग थगतना एकोई की खारो मगे सोमना कंसिदै सिदा अपम मखल की एजुकेशन म मयोर चोंगनबदा मयाम पुना मंग सहयोग PBU अखोई मरी लेनबा पुना मंगना सु सहयोग PBU दुगो हिरम मसिदा अखोई अनौबा प्रिंसिपल खनबा अमसुंग अखोई governing body asida karba makhal gi discrepancy kari asoiba leibano haibase ai maru oina lamdam asigi education minister oibiriba mingwena panjaraba dai khoi gi tamoi kai kunajari honorable education minister tamo basanta amasung mari leina puna buki pungning singsinjari haidana laibak myam gi interest wa